Hello ma'am, ngasi video sidi akoi tamgi aigi irup hoi lakani boko masak phajaba mi ani lakani ai horen introduce tawke adu moi lakoi damukta ujikse asina oksa lere adu asina sandang sane se sandang saga oksa ga thongra pijage dawne moi kana lakri hai tomora do piro adu ai video nami ba ai video nami ba ai videographer just the lady. Ado, I just can't see Tony. I can't see him here, ma'am. That's memory. Holding I get among the some video in the Queen of Nadra. Tamagi Lapane, where Masakulake, when Masamsagi unique, or is our live in Emoji, Masamsagi. Maming said, me and never go. Maming said, okay, there's a try have to wait for Hajaraki. अखोगी तमगी पाखर तमगी इरुप अनि तो लाखरे यौरखरे अखोई तमगी ताव अनि से यौरखरे चिंग द लाखपसे नुंगाय ब्रो मैं अस्काई देनो हुजिक चार था ग खंगनी नुंगाय नुंगाय तब योंपु द गायरि गइनो नते मयुम द कौर माय जर्मन शेफर्ड न तो शेखर के जुलो था दो शेखर था दोरे माल कोन थोड़े ला जंग फुमिनस ला लुई बि बॉय जे हे यौरपगा करी है प्रायगा मुंद्रि बाय जंग सुमाय दे मनम दिनसि रे मसला को मके हापत्रि नचिन थिगद सामरोई की माले मनम से मैं वो के सन गना होय होय चाकू यारुम द्रदी मा सा खप अखोई तमगी तावरि जे अखोई इमुंग ए चिंग द कमाने पाले न उतली सी बर्मा की माले चाइना की माले मखोंग गाय जे ममिंग द बर्मिस करी रमा हैमनि बाय केजी तरेट न एवरेज ने बसी खोंबा हौद्रि लाबसे अमु बजी जो अमु बसी खंग अमु से तोंगान अमु से अमु मखोंग मरुम को कोकने है मरुम जो ओन बने मोइसे मरुम पी अमु दुदि मसक फजामने पुलिस केप एवर करिरा याम चागु माले ना बाय अखोई सुमाइना चिंग द अखोई चिंगमी अखोई जे सुमाइना पान बने बाय युम द बाय देनो पाल जे सुमाइना रो हैनो की टाइप ता बागी जे हेला खवा मिंदा आगे चंपरा दो संप्रादी आई यों चागु हेलो यारे से चरोम दि पी आइना होरेन हलक बु तौसे दुदि सी चंपरा से चाइना सिते वाले तो सन सिंग से कल काय नु वा बो सी वा फुंगद्रा नगम हे अमुको ai te sina khoi gi ok na masa bai ngam laab da masa ngam dra ga sai hida kap tang ai rin blog lai trakan da moi jai na season no hek to khro ba pan ba ro khram ne ba kai ba ba kram no 징yen 하여 지 소란 다 도올로 이제 로 록도 꿈그래도 꿈으로 갈까 아시 할라거드로 뭐 sai da nu lek pne 아직 나오이도 파다면 nungdang da pha da pha ge ha de sa ge ha de 마상대야 숨번에 하우 야우도 si lok ne ba si lam hang ne jungle ne ba se asai da moi chala chala ga मथंदी निमदांग द हायरके नंग निमदांग द फारमो अदो अयुक्त लागे सी केंदी ने सी जंगल ने सी जंगल नत्र सी पर केंदी की लमनी सी में आबजियो गधा ने सी जंगल नत्र स्टेडियम में से मा होता है कोई तो वे खंगोय द्रा ga dum mi jing khon gumbra hai gira hai bagi dum hai ni da सी अमना दुम यार नि गेनो ba hek to khrono na ma नहीं हे पतला कोई लागे मपान की दो वाले बा मपान की दो वाले बा नहीं हे पतन दे कोई लागे अंगे ये नकली नाली जुम tin दो nang ding ga gyao do ni de nga gyao do ni o nga sumyen ka ya de na an this speak hab ro da mi da keno do in ha wa da ne yo cho bu da ba mi kan jel la ga ba do speak hab do speak am pick crab ba ko ready noi loi khai loi ga ai cha bu chale khoi
ꯌꯥꯎꯔꯤ ꯅꯞꯆꯔꯤ ꯑꯦ ꯁꯤꯗ ꯅꯣꯏꯅ ꯄꯣꯠ ꯆꯩ ꯂꯩꯔꯗꯤ ꯂꯩꯈ꯭ꯔꯦꯕꯀꯣ ꯆꯠꯂꯁꯤꯀꯣ ꯑꯗꯨꯗꯤ ꯌꯦꯁ ꯌꯦꯁ ꯍꯧꯖꯤꯛꯁꯦ ꯃꯣꯏꯕꯨ ꯀꯣꯏꯕ ꯂꯥꯛꯄꯗ ꯌꯥꯏ ꯏꯕꯣꯟꯅ ꯅꯝꯕꯗꯣ ꯑꯩ ꯅꯝꯒꯦꯗꯕ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯦꯜꯒꯤ ꯂꯝꯕꯤꯁꯦ ꯐꯖꯔꯦ ꯑꯣꯐꯤꯁ ꯑꯃ ꯂꯧꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯌꯥꯝꯗꯣ ꯃꯤ ꯌꯥꯝ ꯂꯥꯛꯅꯕ ꯃꯥꯜꯂꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯒ ꯀꯣꯂꯤꯟꯗꯨ ꯀꯣꯜ ꯇꯧꯑꯣ ꯑꯩꯈꯣꯏ ꯃꯔꯨꯞꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯣꯂꯤꯟꯅꯦ ꯆꯪꯈ꯭ꯔꯦꯅꯦ ꯃꯥ ꯎꯅꯕ ꯂꯥꯛꯑꯒ ꯇꯝꯒꯤ ꯃꯔꯨꯞꯅ ꯍꯧꯖꯤꯛꯁꯦ ꯆꯤꯡꯃꯤ ꯃꯔꯨꯞ ꯌꯥꯝ ꯎꯅꯕ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯤ ꯃꯔꯨꯞ ꯊꯣꯛꯂꯛꯀꯗꯧꯔꯦ ꯅꯪ ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯣ ꯂꯩꯔꯦ ꯏꯌꯥꯝꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯀꯦꯟꯗꯤꯒ ꯍꯥꯏꯔꯛꯇꯦꯅꯦ ꯃꯥꯗꯤ ꯅꯤꯇꯤꯒꯤ ꯎꯅꯕ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯚꯥꯏ ꯑꯁꯤ ꯊꯕꯛ ꯃꯈꯩ ꯆꯩ ꯃꯍꯨꯔꯤꯒꯤ ꯇꯥꯏꯞꯇ ꯊꯝꯕꯁꯨ ꯔꯣꯁꯪꯀꯣꯡꯗ ꯄꯨ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯁꯤꯃꯦꯟ ꯋꯥꯜ ꯑꯣꯏꯅ ꯂꯧꯋꯦ ꯀꯔꯤ ꯀꯔꯥ ꯋꯥꯜ ꯂꯧꯋꯦ ꯏꯁꯤꯡ ꯆꯥꯛ ꯀꯔꯤ ꯀꯔꯥ ꯑꯗꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯂꯩꯅꯤꯕ ꯆꯤꯡꯃꯤꯒ ꯇꯝꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯑꯁꯤꯗ ꯎꯠꯄ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔꯁꯤꯔ ꯅꯪ ꯚꯥꯏ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯂꯩ ꯑꯧꯅꯦ ꯑꯧ ꯀꯩꯅꯣꯅꯦ ꯃꯥꯎꯟꯇꯦꯟꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯡꯅꯕ ꯇꯧꯁꯦ ꯑꯗꯨꯗꯤ ꯊꯦꯡꯈ꯭ꯔꯒꯅꯤ ꯀꯣꯟꯅꯗꯦ ꯑꯩꯈꯣꯏꯁꯦ ꯑꯦꯀꯣꯏꯂꯦꯟ ꯎꯅꯔꯒ ꯊꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯃꯨꯛ ꯃꯊꯥ ꯌꯧꯔꯦ ꯐꯖꯗ꯭ꯔ ꯁꯤꯟꯐꯝꯁꯦ ꯑꯦꯀꯣꯏꯂꯦꯟꯁꯨ ꯌꯥꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯌꯥꯎꯔꯗꯤ ꯌꯥꯗꯕꯅꯤꯅ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯉꯥꯎꯁꯤꯟꯅꯕ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯆꯥꯛ ꯆꯥꯔꯁꯨ ꯀꯔꯤ ꯇꯧꯔꯁꯨ ꯄꯣꯠ ꯆꯩ ꯂꯪꯊꯣꯛꯄ ꯈꯣꯠꯄ ꯄꯣꯠꯇꯤ ꯌꯥꯗꯦ ꯃꯣꯏ ꯈꯨꯟꯅꯁꯨ ꯊꯤꯡꯉꯦ ꯐꯖꯗ꯭ꯔꯣ ꯐꯖꯩ ꯄꯨꯁꯄꯥ 3 ꯅꯝꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯁꯤ ꯂꯥꯛꯇꯧꯕꯅꯦ ꯃꯥꯅꯦꯕꯣ ꯁꯤꯗꯔ ꯑꯁꯣꯝꯒꯤꯗꯨꯗꯔ ꯑꯃꯨꯛꯇꯤ ꯂꯥꯛꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯕꯅꯤ ꯁꯤꯗ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯗꯅꯤ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯑꯣꯏꯕ ꯃꯥꯅꯦ ꯃꯊꯛꯇ ꯇꯧꯗꯣꯏꯔ ꯅꯠꯇ꯭ꯔꯒ ꯃꯈꯥꯗ ꯇꯧꯗꯣꯏꯔꯣ ꯁꯪꯕꯨꯗꯤ ꯆꯥꯎꯅ refreshing. ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯚꯥꯏ ꯑꯁꯤꯗ ꯍꯥꯏꯇꯣ ꯄꯤꯛꯅꯤꯛ ꯌꯥꯗꯦ ꯀꯦꯃꯤꯀꯦꯜ ꯌꯨꯁ ꯇꯧꯕ ꯌꯥꯗꯦ ꯑꯜꯀꯣꯍꯣꯜ ꯌꯥꯗꯦ ꯗꯥꯏꯅꯥꯃꯣ ꯌꯥꯗꯦ ꯁꯦꯟ ꯑꯗꯨꯒ ꯁ꯭ꯇꯣꯟ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗꯦ ꯍꯥꯏ ꯗꯝꯄꯤꯡ ꯋꯦꯁ ꯃꯦꯇꯔꯤꯌꯦꯜꯁꯨ ꯌꯥꯗꯕꯅꯤꯁꯦ ꯑꯁꯤ ꯃꯣꯟꯁꯥꯡ ꯃꯟꯊꯥꯒꯤ ꯆꯦ ꯊꯣꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯕꯨꯗꯤ ꯖꯁ ꯏꯔꯨ ꯂꯨꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯅꯤꯗ ꯅꯨꯡꯉꯥꯏꯌꯦ ꯃꯣꯟꯁꯥꯡ ꯃꯟꯊꯥꯒꯤ ꯂꯣꯛꯅꯦꯁꯦ ꯃꯅꯨꯡ ꯆꯪꯉꯒ ꯃꯣꯏꯒꯤ ꯆꯤꯡꯂꯧꯒꯤ ꯂꯝꯕꯤꯅꯦꯕꯁꯦ ꯑꯁꯤ ꯊꯣꯡꯁꯦ ꯑꯁ ꯅꯣꯡꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯠꯄꯗꯣ ꯑꯣꯏꯔꯝꯒꯅꯤ ꯂꯥꯁ ꯑꯃ ꯑꯁꯤ ꯆꯪꯂꯒ ꯐꯦꯟꯆꯣꯡꯒꯤ ꯃꯣꯏꯒꯤ ꯂꯧꯁꯪꯁꯨ ꯇꯥꯏꯌꯦꯕ ꯐꯦꯟꯆꯣꯡ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯂꯩꯕꯩꯗꯣ ꯍꯣꯏ ꯅꯠꯇꯦ ꯏꯁꯤꯡꯗꯤ ꯑꯗꯨꯅ ꯁꯦꯡꯉꯦꯀꯣ ꯃꯊꯛꯇꯁꯦ ꯂꯩꯕꯥꯛ ꯂꯧꯊꯣꯛꯄꯒꯨꯝꯕ ꯌꯥꯎꯕ ꯂꯩꯉꯣꯏ ꯂꯧꯊꯣꯛꯄ ꯌꯥꯎꯕꯩꯅꯤ ꯆꯠꯁꯨ ꯌꯥꯏ ꯁꯤꯗ ꯐꯝꯐꯝ ꯂꯩꯅꯤꯅ ꯁꯤ ꯃꯊꯛꯇꯨꯁꯨ ꯅꯠꯇꯦ ꯁꯤꯗ ꯐꯝꯃꯁꯨ ꯌꯥꯗ꯭ꯔꯣ ꯁꯤ ꯃꯊꯛꯇꯨꯁꯨ ꯌꯥꯏ ꯌꯥꯏ ꯑꯩꯅ ꯍꯥꯏꯅ ꯁꯤꯒꯤꯁꯤꯗ ꯑꯦ ꯏꯟꯖꯥꯡ ꯇꯥꯔꯗꯤ ꯆꯥꯛ ꯆꯥꯔꯦ ꯁꯣꯏꯗꯅ ꯏꯔꯣꯏꯅꯕꯨ ꯊꯣꯡ ꯂꯥꯜꯂꯦ ꯍꯥꯏꯕ꯭ꯔꯅꯦ ꯏꯁꯤꯡꯗ ꯀꯨꯝꯃ ꯆꯠꯂꯣꯅꯦ
내가 내 지금. 저 어이 어이 헤이 바이 난 마카도 구멍로 얌 루브는데 막간 룽 난가 드라이버는. năng tàu thì cay đi nhau tàu từ này 인장 너무 나오라. sao lâu vậy hạt bên xí tôi cũng cung rồi nè đây 근데 막간 룽도 디셈도 나라면 돼. na rồi bây xong tới sang rồi kìa lộc ta khai sinh sinh thì tôi ăn nga phát em lấy bên xem mình không lộc ta 랑슬레니. ꯑꯩꯈꯣꯏꯒꯤ ꯏꯔꯨꯞꯍꯣꯏꯁꯦ ꯑꯁꯤꯒꯤ ꯔꯣꯁꯪ ꯄꯣꯊꯥꯍꯟꯕꯨ ꯏꯔꯨ ꯂꯨꯍꯟꯒꯦ ꯍꯥꯏꯕꯕꯨ ꯑꯁꯤ ꯅꯣꯏ ꯏꯁꯤꯡꯁꯦ ꯅꯩꯔꯝꯃꯦꯕꯀꯣ ꯃꯊꯛꯇ ꯂꯩꯉꯣꯏ ꯇꯧꯕꯒꯤꯗꯣ ꯁꯤ ꯂꯣꯛ ꯆꯪꯕꯗꯁꯨ ꯑꯃꯨꯛ ꯌꯥꯝ ꯁꯥꯕ ꯅꯨꯡꯁꯥꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯐꯝꯔꯒ ꯉꯥꯏꯍꯥꯛ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯒꯅꯤ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯏꯔꯨꯞ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯨꯒ ꯃꯌꯨꯡ ꯀꯟꯅ ꯍꯥꯜꯂꯦ ꯌꯥꯎꯍꯟꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯐꯝꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯄ꯭ꯂꯦꯠ ꯄꯣꯔꯛꯇꯕꯅꯦꯕꯀꯣ ꯗꯤꯁꯄꯣ ꯄ꯭ꯂꯦꯠꯁꯨ ꯄꯣꯔꯛꯇꯦꯕ ꯀꯩꯒꯤꯔꯗꯤ ꯑꯩꯈꯣꯏ ꯁꯤꯡꯒꯤ ꯃꯅꯥ ꯑꯣꯏꯅ ꯍꯦꯛꯂꯒ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯐꯣꯟꯗꯤ ꯀꯩ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯊꯤꯕ ꯀꯥꯔꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦꯀꯣ ꯑꯦꯄ꯭ꯔꯤꯜ ꯆꯪꯉꯛꯄꯒꯤ ꯃꯅꯥꯒꯨꯝꯕꯁꯦ ꯂꯣꯏ ꯀꯪꯔꯒ ꯅꯣꯏ ꯂꯩꯌꯦꯕꯁꯦ ꯂꯤꯟꯒꯨꯝꯕ ꯊꯣꯛꯄ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯁ 사가라 가이가 럼이야노 아니 종종 쩔래네 मैम सीधा हो तो मतलब तो हो सी हेगा को चखगन हाबिदि सिदि लंथोमसु याना दम पुमजखगनि बसिदि सिदि बायोडिग्रेडेबल ने बसे नत्रो इंग्लिश ता दु हाबन तो बा यस सी मना सी अनि फोनदि ने हेपसि यंगसे बा पिकिदा पिक छननि हम लोन गनि यारे मसकपुदी खरा फजाबो वाले खोसे पिकसु पिए दुबो दुम उपाय लेते खोसि थीसु थीदरेबो खोदो पिकसु थिंगा खबो चाकसु लामपगि ओ सुमचित ने मैम सिद लेसे सुमचित सेमनि आदुने बजे पान खजुते यारो लौबो अदु हुजे लुहोंदोरेना युमदा लई हुजे इमुंग दा हारगदि मासे केनोने लखमी प्राइवेट दम याव नुपा ओइ लखमायो गधा मासे लखमा लेब्रन नुपी ने लखमी पापा नमाई जो है बितंग ति उहुलुदना चंदे भाई माइजे अखोई ट्राइबल दा हारगदि ब्लेसिंग ने फैमिली अमगी ब्लेसिंग नि आवरे मैं हुजिति खोय छंदंग ने छंदंग फुजाय छंदंग बड़ा प्लेट हांग और गनम तो लोय सिलक पैने सिलंग चागिदने केंदे हो मैं उसी कुहाव दी लेते हैं कई छानो है छंदंग सा फोनदे इदा खोय लारगा सुमाना अखोई प्रिजर्व तौबा खरा सा को संदंग सा
Taro aduma suman chamin bse. Asiyam harawe. Ita ko chu dum lakpi ko. Okay. Chamin se kan to min. Thumbs up, bro. Okay. Chicken loot. Rakini. Si nung lagi. Si okay. Si okay. Saya bagi kini. 누구네 또. 할 마탁은 님. 오늘 보이스 오버도 로야. hai mươi am khoi halang di hong ti camera se turin du ta khai bo Yes to kre. ikon le re tiang wi tiang le mo su Boys ka ya hoi le ai lu ya bondi 어이. turin da singje test to bugi da mo ta da kre du ga nam phuna thi ram tu da phanga ga bor ko ne do kon si tarang mo da tarang mo ita khang de du bo khoi je yum halang ri do ngasi video de sida loksana bu tawge ya khoi khunji or kre bu ko ado ai mathang li video de nungai bang bo ke si video de silo sala ge bye 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 bye. bye bye Bye.